The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Midyeng tabiriba pumnamakna aihapu pungning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasigi video asi matang asida hawjarage. Ngasigi ahanba wahang asidi. The city of Agra was founded by A. Sikandar Lori, B. Khizra Khan, C. Bahlol Lori, D. Firoz Tughlaq. Agra hairiba city asi kanana hutuammano. Ahanbada Sikandar Lori, ani subada Khizra Khan, ahum subada Bahlol Lori, mari subada Firoz Tughlaq. Ngasigi ani subawahang asidi. When does India observe National Science Day? A. February 24, B. February 28, C. March 28, D. March 4. Indiana karamba numitta National Science Day palan tawbagi. Ahanbada February 24, ani subada February 28, ahum subada March 28, mari subada March 4. Ngasigi ahum subawahang asidi. The stones formed in human kidneys consist mostly of A. Calcium oxalate, B. Sodium acetate, C. Calcium, D. Magnesium. Miyoibagi kidney manungda oirakliba nungsing asi ayambana karamba posakna sembano. Ahanbada calcium oxalate, ani subada sodium acetate, ahum subada calcium, mari subada magnesium. Mathakta pankriba wahang ahum asigi adom-adomgi achumba paukhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Hairiba question ahum asigi achumba paukhum pibirakpa comment pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung hairiba question ahum asigi achumba paukhum su mathangi video da haidokchagani. Loinana channel asida video asi nongma kalaga nongma oina hapsarakani. Mamangi video da hangjekhiba wahang ahum. Ahanbada who among the following Mughal rulers banned music and dancing? A. Aurangzeb, B. Humayun, C. Jahangir, D. Babur. Hairiba wahang asigi achumba paukhumna A. Aurangzeb ni. Ani subawahang da the coin rupiah was first issued by A. Sher Shah Suri, B. Alauddin Khilji, C. Akbar, D. Muhammad Tughlaq. Hairiba wahang asigi achumba paukhumna A. Sher Shah Suri. Ahum subawahang da the iron pillar at Mehrauli was built by A. Mauryas, B. Guptas, C. Sungas, D. Kusans. Hairiba wahang asigi achumba paukhumna D. Kusans ni. Ngasigi oinadi hairiba wahang ahum asigi achumba paukhum pibirakpa miyoi adu yaudabana maram oiraga hapsadre. Video asibu yengbiba amasung comment tawbibagidamak adombu thagatchari. Midyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamakta subscribe tawbiramu, loinana anoba video ama hek lakpaga khangnabagidamakta bell icon da nambiu. Midyeng tabiriba pumnamakpu asigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamakpu Gorbachov na amuk hanna thagatpa phongdokchari.